अहानबदा मरुओइबा पाउ कोविड वैक्सीन कापथोकिबा इंडिया की अपुनबा मिसिंग crore 55 लाख 93 हेनख्रे अमसुंग था असिगे तांग तरा तरुक्तगी न कुनिथोय फावबदा इंडिया की बैंक सिंग नुमित मंगानी थोंग लोनगदौरी चन माइबम ना म्यांबु तराम नौचरी नुमित युंग पुंग तरानिथोय की MAMITv न्यूज अपडेट पिजरी हौकिबा पुंग कुनमरी दा इंडिया की मियोय लाख मरी फुनिपान लिसिंग तरा हुमदोय चमापन तरामापन कोविड वैक्सीन कापथोकिबा लोइनना अपुनबा वैक्सीन कापथोकिबा मिसिंग crore 55 लाख 93 हेनख्री मरक सिदा इंडिया दा कोविड 19 की अनोबा केस लिसिंग कुनमंगा चाम हुमफुतरुक थेंगनबा लोइनना अपुनबा पॉजिटिव की मसिंग crore 3 लाख कुनिथोय लिसिंग यांखै चाट्रुक हुमफुदरा मापन सुख्री लेना असिना मरम ओइरगा मियोय चामरी कुंट्रा तरेत लेखिद्रे लेखिदबा मिगी अपुनबा मसिंगना लाख मरी लिसिंग कुंट्रानिथोय सुबना हुमफुदरा मापन यौख्रे हाइना यूनियन मिनिस्ट्री ऑफ हेल्थ एंड फैमिली वेलफेयर थादरक पचेरोल अमन हाइरी हाइरिबा मतम असिदा मियोय लिसिंग कुंट्रा तरुक चनिपान कुंट्रा नाबा फबगा लोइनना नाबा फबगी मसिंग crore 3 लाख 13 लिसिंग निफुनिपान चात्रेट यांखै मरी यौख्रे एक्टिव केस लाख 3 लिसिंग हुमफुमापन चनिपान निफु तरुक सुख्रे हाइना मिनिस्ट्री की चेरोल असिन हाइरी था असिगे तांग तरा तरुक्तगी कुनिथोय फावगी मनुंगदा इंडिया द बैंक सिंग नुमित मंगानी थोंग लोनगनी हाइना रिजर्व बैंक ऑफ इंडिया RBI की हॉलिडे कैलेंडर नमियामदा खंगलकली RBI की कैलेंडर अदुगी मतुंग इन्ना चलिबा ऑगस्ट था असिदा अनि सुबह थांगजा अमदि मरी सुबह थांगजा यावरगा पुन्ना निमित तरा मंगानी सुटी लई हाइरिबा सुटी नुमित सिंग असेसु स्टेट अमगा अमगा मानदे हाइरी ऑगस्ट तरा तरुक्ता परसी फुरुक की अनोबा सही हौवा नवरोज का मरी लेनना वेलापुर मुंबई अमदि नागपुर दा बैंक थोंग लोनख्रे ऑगस्ट 18 मुहर्रम नुमित मरम ओइरगा इंडिया की स्टेट अयाबदा बैंक सुटी ओइगनी बेंगलुरु चेन्नई कोची अमसुंग तिरुवनंतपुरम दा ऑगस्ट 10 ओनम कुमहै की बैंक हांगलोय अदुगा ऑगस्ट 19 दा तिरुवनम कुमहै गा मरी लेनना तिरुवनंतपुरम अमदि कोची दा बैंक थोंग लोनगनी मंगा सुबा बैंक सुटी ओइबा नुमित असिना ऑगस्ट 19 रक्षा बंधन नुमितनी नोंमाइजिंग सुताई हाइरी हाइरिबा सुटी नुमित सिंग असिदा मोबाइल अमदि इंटरनेट की खुथांगदा ऑनलाइन ट्रांजैक्शन तौबा यागनी कस्टमर सिंगना बैंक ता चट्रिंगैदा RBI की ऑफिशियल वेबसाइट ता चंगदुना बैंक की करी पाउ लेबगे हाइबदु मांगजौना चेक तौहनिंगबगे अपामबसु RBI की माइकैदगी फोंदोरकली Walnut Development Officer Horticulture and Soil Conservation Technopol Nisinduna Nomagi Oiba District Level Farmers Training Program ama Technopol gi DC Office Complex tangarang pangthokri Moregi Horticulture and Soil Conservation ki Walnut Development Officer Mutum Navanchandra na haikibada Technopol District ki Lomi Singna Horticulture ki pothok hanadagi hena pothok pangamnabagi pandamda ngasi ki training asi pangthokpaga loinana Horticulture ga mari leinaba tongan ba scheme singi makhada district ki khun kaya da English sing ani taramapan kun amadi English sing ani kun mathoy gi oina khangatlaba Lomi Singda Horticulture input kaya yenthoktuna lakpani haiki ngarang yenthokkiba polam sing adudi sprinkler set yaraba water pump taramathoi sprayer pump taramathoi haira thavda season nanaba tongan ba khutsu khulai sing organic pesticides vermi compost haingkhoi upu amasung khuhi hainaba loknaba khuhi v extractor na chingbani polam sing asi MIDH PMKSY RKVY na chingba scheme singi makhada yenthokibani Lomi Singda fangliba mating kharasina horticulture ki pothok sing hena puthok pangambiro haiki All Tribal Students Union Manipur Atsumgi, the Tribunal Board and the Executive Council gi Special Assembly mifam ama lagliba tangkun mathoida Infal gi Adim Jati Complex ta leiba Amity Hall da pangthoklagani haina Atsumgi Speaker Lovejoy Simrana thadrok cherol amana khangalagli COVID-19 ki chatna kanglon ngakna pangthokadoriba mifam asida Atsumgi Unit Singh Senior Leader All Naga Students Association Manipur ANSAM amasung Kuki Students Organization KSO Headquarter ki mihut singna matam chana laktuna saruk yana bacharol aduna khangalagli
Manipur Pharmacists Association gi nauna fam pugadaba thomi sing khalle haina Manipur Pharmacists Association na khangalakli Manipur Pharmacists Association na thadrok pachirol amagi matung inna association asigi mifam ama haukiba August 13 da Medical Directorate ta leiba Manipur State Pharmacy Council gi conference hall da phamduna nauna fam pugadaba sing khankibani hairi nauna fam pugadaba sing adudi President E Milan Kumar Singh Vice President TH Dinesh San Singh General Secretary da KH Joy Kumar Singh, Joint Secretary Administration da Stephen Ningsolian, Joint Secretary Organization da N Karnajit Singh, Joint Secretary Publicity da KH Tarun Kumar Singh, Joint Secretary Finance da Patricia Ningten Hoi Amadi, Executive Member Singh da Mathang Sitna, David Gangte, A Kiran Kumar, W Sanatoy Singh, L Rosen Singh Amadi, M Romesh Luwang Nihari. Mifam aduda pharmacist sing na thengnariba khudong chadaba sing amadi pay anomalies ki matangda Chief Minister amasung Health Services ki Director da memorandum pisinaba warepsu loki hari State Blood Cell National Health Mission Manipur amadi Nehru Yuva Kendra NYK Sangathan Imphal West ka khutsamna duna nomagi oiba voluntary blood donation awareness campaign amangarang Imphal West ki DC complex la leiba Kombirai Holda Pangthokri Thoram aduda NYK Imphal West ki Deputy Director L Marzit Kumar State Blood Transfusion Cell ki State Health Mission ki State Program Officer Dr. S Khamkhanpao Simte Network for Economic Welfare Service Kumbi ki Secretary KH Nilachandra Association for Voluntary Blood Donors Manipur Thobal Branch ki Secretary Navakumar Amadi NYK Imphal West ki Account and Program Supervisor T Sanaza Wasu Sarugyaki COVID-19 laitaki matam asida masagi chahi taranipan dagi humfumanga fawagi manungda leiba miyoi singna EP bagi tangai fadaba amadi state asida igi award pa lehendana bagi matangda tharom adugi wangangloi singna miyamda wakhal tahanki amaromda NYK Sangathan Imphal East na tharom asi Kongpal Chanam Lekai gi PTDO dasu pangthoki Joint Coordination Committee on Wildlife and Biodiversity JCCWB Manipur gi apunba team amana chingi oiliba film sing yengsinbagi khongjat amada chingleibak puduna lakpa gari sing thengnabadagi Range Forest Office RFO Thobalda pau piraba matung Tata Timber Truck ani fagat pangamkre leibak kothokiba mafam sing yengsinbaga loinana fagatlaba gari ani adu RFO Thobagi custody da thamkre Chingleibak kothok liba asi Forest Department ki maikaidagi yade haibadu khanghanaba thabak thoram lokhatpiu Manipur gi Chief Minister na suhiram asida henba miching changbiduna mausagi saktam kannaba honabiu haiba wafam JCCWB na Chief Minister gi puning chingsinki JCCWB gi khongsat aduda waithau lipokpi kachin amadi thobal moijingi mafam singda chingleibak kothok pagi khudam sangdam thengnaki All Manipur Muslim Students Organization AMSO Yaripok branch ki nauna thau pugadaba sing khankre Yaripok tuli halda leiba branch asigi office tangarang pangthokiba thoram amada AMSO headquarter ki president KH Ayub amadi organization secretary Safiul Lahana mari leinaba che chang sing branch asigi nauna khalaba president MK Samir Khan da khutsinaki thoram adu loisilakpada maiti panghal singi chada mari reservation ki matang dasu awareness program ama pangthoki Silchar gi hanagi MP Oirambi Susmita Devna Congress tagi All India Trinamool Congress a joint tokiba sibu Kasar District Trinamool Congress ki General Secretary Dr. MAIBAM Santikumar Singhana taramna okli haina fongdorakli Maana makatana fongdokibada August ki tang tarataruk asi Bharat Pumbada Trinamool Congress ki Thomi Singna Khela Hove Divas haina observe toki Assam dasu TMC workers singna Khela Hove Divas haina palon toki Mahakumbi ariba politician amana party asida join torokpa hebasi Assam da TMC gi mapangan kankalakpagi ahanba khongthangni Assam gi miyoi amabu Rajya Savada MP nominate tawduna party asibu lamsing binaba daita bibinaba taksin bakoirabani handak Susmita Devna party da join torokpasina workers singi thongna hapkatpa ngamlagani haiki Assam da matik chaba miwo yamana Trinamool Congress asigi observer amadi masibu ngak senba amadi lamjing maira oinabagi damakta darkar le haiduna haikibani adubu inaknakna ekoi Assam da hanadagi experience leiraba rajniti bid amana ekoi Trinamool Congress ta join torakpa asina Trinamool Congress ki
village level da leiriba amadi district level da block level da leiriba workers sing da anova ashagi mayola ma chongle Laishram Mani Gaura Sangit Academy LMGSA gi matam sangna advisor oiramba Tensubam Kamdeva Singh na lekhidabada academy asin awaba phongdorakli Laishram Mani Gaura Sangit Academy LMGSA na thadropa awaba phongdopagi cherol amana hai Tensubam Kamdeva Singh na ikhangkhangodana lekhidaba asina academy asigita natana Manipur miyamgi achauba mangzaba amani maana lekhidabada academy asigi thomi singh na awaba phongdopagi mifam ama pangthoktuna minute ani tumina leptuna lekhidabagi mafamda ikai khumnaba utki lekhidabagi thawaina isorgi mafamda ingna chikna leirunaba thoni ki haina cherol asina makhatari Malem Pumbada Thengnariba COVID-19 gi laichot asidagi ngakthoknaba achamba section thorang khara ngakna chatpinaba MAMITv gi maike digi ningsingjari madudi yumdagi hek chathokpaga face mask upiyu mi amaga gi marakta foot taruk ki arapa thambiyu mai met khut sa toina hamdokpiyu amadi COVID vaccine kapa yaraba sing suksoi soidana COVID vaccine kapthoktuna laichot asidagi kannaba miyam punna honaminasi Aroi bedamaro eba pau amuk hana pizari COVID vaccine kapthokhiba India gi apunba mising crore 59 lakh 98 henkre amasung tha asigi tang 13 tagina kunithoi fawbada India gi bank sing numit mangani thong lon gadauri Numit yung bapung tarani thoy gi MAMITv news update matang asida loisare ahen ba paw singi dama nungchil pung ani gi MAMITv news update miteng tabiu